तसेंगना आइगी थीमदी कनो हाय कांदा लेकाय सिदा अमदि समाज सिदा ngasi maksu thokna leji irang asina maram oira aerobics facility adu hang Khomidok bazar da ngasi gi innovate tokjaba asina aina myam da haijani budi koigi founder koigi Mohammed Samesha amusu moigi magi team na hangdokchari ba venture asida oi myam naha oiba Khomidok bazar da yan akoi bada leiriba naha singna facilities lobi raga duga hena masam ko ba society mo oina ba duga koigi society effect tawriba drug abuse na chingba sugumba problem asitagi sugumba venture asina sugumba noba authority sina kara dogorashu sambhava piragani duga prevent tawba ngamgani haba saisani duga creative fitness center asijo